Arambai News Guwahati da Maitelongi Pau tabiribasingbu ihan handumaktada chingangbam Sujitrani khurumjari hojing asigi samlapa mariba pau sing lobirase Assam gi CM Himanta Biswa Sarmana Kasargi Chakhot Thorangi scheme kaya ngasi lauthokre Kasari ningthogi aroiba konung oiramba Khaspurbu Kala Khetragi moongda semgatuna tourist spot ama ohelagani haikhe Nakalamaramda Bhuvan Tirthasu lupa crore tara thadaduna semgatlagani haire Barak Tampakta Mini Secretariat Sabagi Thabak Durga Puja Matungdagi Hauragane Lupa Crore Chamaga Tara Taruk Changna Sagadariba Project Asi Chahi Amagi Manungda Loishilagane Loidana Kasargi DC Office Su Nongna Amuk Saragani Haike Asida Sunatana Silchar Medical College Hospital Amadi Kasar Cancer Hospital Su Matamga Chunaba Moongda Semgatlagani Haire CM the Makha Taraduna, Barak Tampakta, Hozik Tabak Toriba employees singasi, Chada, Marfu Mangade, Barak Tampak Haktadagine. Integrity Damak, Barak Amade, Brahmaputra Tampaki employees sing, Chada Yankai, Leminagadabani, Suminagadabani su, Haike. Cinema Hall sing Hangdokpinavagi Wakat Kongzankaya, Changshilak Livasigi Matang the su, Paladuna, CM na Haike. Pressure fana piduna su state asida COVID ki phibam hek mapung phana pharaktriba fauba cinema hall sing hangdokhiroi ngase police force lising amana sipajhar gi dolpur chapori da eviction tawkhre excavator amadi tractor tararom sinaduna illegal migrants singi yum sing takthokhe chaurakna lam biga lisingani ga chatret ki area da leiba yum inkhol tanatana uwana chingbasu takthokpada yaukhe Ngasidagi Assamda class 10 gi offline class hokre online da punsinduna thamluraba angangsing offline gi class yaunaba harau laknaba uba phangkhe Ngasi handloom and textile Karimganj Assam gi assistant director oriba L Harilal yauna Nabard Baraki DDM Ravi Shankar Likmabamna Laishram Khun Patharkandi da leiba Ima Panthoibi workshop ta Nabard na support tawduna handloom and design training program ama hawdokre Barak Valley Rashtriya Bhasha Prachar Samiti na sinduna ngasi Lakhipur Khumanda Hindi Divas ki thorom pangthokre Thoburel A Priyosaki Devi na Phiral Chikatuna Thoramasi Hogdokhe Amadi Laikhidraba Hindi Premi Sing Amadi Ningtam Lanmi Singi Mafamda Laishu Katuna Ikai Khumnaba Udkhe Aphongba Thoramda Priyosakina Mifamapu ZPC K Anita Devi na Athoiba Mithung Oikhe Khananainabada Dr. Santosh Kumar Chaturvedi K Upendra Singh Sivananda Pande Amadi Ingudam Binod na Chingwana Wangangkhe Manipur lenga ki makhada leiba education S na sinduna ngasi Imphal gi Classic Grande da National Teacher Award phangkraba Ning Mario Simre amadi State Teachers Award phanglakraba Ozama Panbu taramna okpagi thorom pangthokre thorom asida saru yakhiba education amadi External Affairs ki Union State Minister Dr. R.K. Ranjanna aphaba mahairoi sing puthoksi hairaduna award phangliba oza adugi school gi phibam yengsinnabagi thogdang mangonda Prime Minister na sinarakhi haire Manipur dasu opposition party Taramathoi punsinduna Modi lenga ki mayokta protest chathaba hokre nationwide protest dubu sogol aduna Congress MPP NCP BSP amadi CPI na chingba party Taramathoi na sinduna Bisnupur gi Nambolda leiba Congress bhavanda wakat khongjangasi changsinki Manipur Police Department ta additional SP oina thau puribi thaunaujam brinda Englishingani kunithoigi anganba sarukta pangthokadoriba Manipur Assembly Mikhalda Yai School Kendradagi mirep oina chongthoklagani hairi social media da sandorokpa pau sida hojik phawgi oinadi karamba party gi ticket ta natraga independent oina Mikhal thengnagadoribano haibadumadi hojik phawba chapchana khangbangamdri Manipur University Makhata Laiba College Tarani Thoigi Apunba Mahiroi Singna admission fee Hantha Nabagi Davi Toraduna Kaisampat Nitai Patu Tekta Laiba Education Yugi Office ta Thomjinduna so lon nabu hotnaringai police laktuna thingbadagi Maikai Anigi Marakta Muknabagi Thogdok ama thokre Gasi Awang Potsamgi Chokwat Khongthang Nupi Lup na Sinduna Maira Paibi Sanglengi Extension Building Sangakre Thoromasida Pradhan Maisna Mangi na Chief Guest amadi Social Worker Saubam Nageshwarna President Oiki National Awardee Dr. R.K. Gunachandra Social Worker Nandaibam
Amushana, Maishnam Jati, Saubam Lebak Machan Chingba Kayanasu, Saruk Yaki. Extension building asigi achangba senfam sing Social Development Association contractor Sanasam Santa amadi social worker N Sumati amadi Khunja Singna puthok minaki. English amaga chamapan nipumapan gi September kunma thoida matamadugi Manipur gi ningtho Buddha Chandrabo Shillongi Redland da namduna khuyek thanduna Manipur bu India da tilhankiba numirasibu ningsingladuna hayeng September gi tang kunma thoida National Revolutionary Front Manipur NRFM na Manipur pumba ban kaukre aina yadaba lalhuluba sigi Information and Publicity Secretary Sana Jauba maitaina thadorokpa cherol amada miyamda Khantanabagi tanja ama pinanaba numit asi ban kauribani hairakli. Tripurada khundariba Manipuri singna ngasisu COVID ki awaba chaitheng kaya mayoknari adubu BPL da chandrabade leingak na mateng pangbidaba sina lamdamasina lariba maitai imung singna awaba kaya mayoknari asumna imung hupna matam sangna corona naraba agartlagi imung kayada takhelei ma tengbanglup Tripuragi secretary Khoisnam Birola na luchingba khutpu ama chatuna chana thaknaba potlam kaya mateng pangkhre takhelei magi khutpu asida vice president Khundrakpam Prajapati Aiba Wangkhem Biramangol Hijam Babli Laipubam Pratima Sarma amadi Hijam Archana su saruk yakhi Hayeng Dimapurda NACN IM amasung Kendra Lengaki wari sanabada Assamgi CM Himanta Biswa Sarmasu saruk yaragane. India gi state kayada school sing offline class tongnaba hokre tha mangagi matung Rajasthan da chada yankhai gi changda class 6 dagina class 8 fawba offline class hokre. Class 1 dagina class 5 fawgi oinade lagliba September gi kuntaret tagi hanglagani haire. Madhya Pradesh da so class 1 dagina class 5 fawgi oina government amadi private school sing ngasi dagi hangba hokre tha 19 muki matung ahan boina class 1 dagina class 5 fawgi angang sing school kaba honakre Jharkhand na class 6 mathak singi oina government amadi lanai school sing ngasi dagi hangba hokre Punjab ta ahanba Dalit oina Charanjit Singh Chanina Punjab ki CM oina ngasi wasak lokre adubu hanagi CM Captain Amrinder Singh gi revolti lepkhiroi dori asumna Punjab khaktana tana Rajasthan amadi Chhattisgarh da su Congress lenga ki manungda chingkhainaba kaya uba fanglakle aroibada ngasi gi tentakpa maroiba pau khara Sikkim gi namchidal nauna sariba Baichung Stadium laklibo October kunda sangaragane Kuki National Front ki Commander-in-Chief Mangkholam Kipgen alias David Kipgen ngasi Dwarka Delhi NCR dagi Delhi Police ki Special Cell na phakre mahak kidnap toba police dagi nongmai lakpa paisa munba amadi huran chinthigi case kayada chenabadagi wanted lauthokraba misakne Indo Myanmar ngamkhai de leiba chayet naba pillar ama verify taunanabagidama kendra lenga ki team ama ngamkhai lamdam asida lakadori panbayai UCM na pukhatkhiba memorandum amagi matungina kendra na thorang asi paikhalakibane Leibagasi President Ramnath Kovind na ngasi National Florence Nightingale Award Inglisingani kun Military Nursing Service ki Deputy Director General Brigadier SB Saraswati da pikre Assam gi lalholub KLO habdi Kamtapur Liberation Organization gi Chief Jivan Singh na Taliban ga mari thamnanaba kanna honari habgi thajaba paugi likhunama phangli Assam gi hanagi CM Sarvanand Sonowal hayeng Rajya Sabha gi mirepche pisilagane Pfizer amadi BioNTech na makhogi phase 2 amadi 3 clinical trial da makhogi COVID vaccine si chahi manga dagina taramathoi fawbagi manung da leiba angang singi oina safe amadi well tolerated oi hairakli masina angang sing da immune wangkhat hali hairakibaga loidana regulatory approval su longnaba hotnari hairi Indiana mathang quarter dagi ahan bada yumlo nari balebak sing da he na kudong chawa piraduna COVID vaccine Covaxin export tauba hauragani haina Union Health Minister Mansukh Mandaviana ngasi haikre Russia gi Perm City da leiba Perm State University da phimu setpa nongmai paiba mahiroi amana
campus manungda changlak maikai salai khangdana nongmai kapadagi mahairoi amadi university gi employee yamdrabada nipana sikre aduga kaya amana asoga panangkre mahairoi singna building gi anisuba floor da leiba thongnau singdagi thawai hinghaunanaba chongthanarakhe tungda nongmai kapkiba mahairoi si police na mamai thangda phare hairi adubu source amagi matunginadi sutarasi police na kaptuna hatkre su hairi यामनमक तांगना थोकपा थौदोक अमो ओइना साउथ अफ्रीका की केप टाउन मनाक्ता लैबा समुद्र मपानदा मुदखिबा याबगी अकीबा लैरबा यामनमक अतांगबा मखलगी पेंगुइन हुम्फु हुमदोय खोइना चिकपदगी सीखरे तालिबान लेंगाकना मिनिस्ट्री ऑफ वुमेन अफेयर्स पु लौथोकलगा मसिगी महुत्ता नुपा ngaktagi oiba मिनिस्ट्री की डिजाइन दा मिनिस्ट्री फॉर प्रमोशन ऑफ वर्च्यू एंड प्रमोशन ऑफ वाइस थमजिनख्रे बांग्लादेश दा प्राइम मिनिस्टर शेख हसीना ना हिंदू सिंगी दुर्गा पूजा की ओइना तका करोड़ अहुम डोनेट तौख्रे यूके ना इंडिया दगी लाकपा पैसेंजर सिंह वैक्सीन कापलबसु क्वारंटाइन तहनगदौरी प्रेसिडेंट पुतिन की पार्टी ना रशिया की मिखलदा मेजॉरिटी फंख्रे अबदी हौखिबा पुंग कुनमरी असिदा इंडिया दा कोविड की अनोबा पॉजिटिव केस लिसिंग कुंथ्रागा चनी यांखै तरुक फंख्रे चनीगा मरफुतरा मंगाना कोविड नंबर मोइदुना लेखिदे अमदी इंडिया दा ख्वाइदगी यामना केरला दा लिसिंग 15 चट्रुक यांखयुमदोय कोविड की अनोबा पॉजिटिव केसिंग फंखी चामगा यांखैनी थोइना कोविड नंबर मोइदुना लेखिदे अमदी अवांगनोपगी स्टेट सिंगी मनुंगदगी असम दा चमरीगा यांखै मंगा मणिपुर दा चामगा हुम्बुद्रा निपान अमदी मेघालय दा चामगा हुम्बुद्रा मरी कोविड की अनोबा पॉजिटिव केसिंग फंखी मेघालय अमदी मणिपुर दा अममम अदुगा असम दा मियोई 10 लेखिदबगी रिपोर्ट सु लाखली ngasi gana di Arambai News Guwahati da Maijelon gi pau sandokjaba matang se loisinjaba ga loinana tabiriba singbu amuka so hanna khurumjari